Hi ma'am, ngasi gi mini blog se Aprajita gi oina tawrani mini blog se kaigina diko Aprajita se akoina zoom dong kuding da like kadina ko Aprajita gi kana base ma'am da hajarake Aprajita sina karida kana ya ko akoina like da su katli akoi Sony dem na su yam pami hane ya bako Aprajita tha base phai magi color se akoi angauba sumaina blue ko higo khai tare asi se yamna thanai ado yamna su phajaba lai makal amani adudo mangonda karida kane ado myamda hajage akoina sumaina phajana sengna chise tin napan bani ko hoi tin macha macha napan bani phajana sumaina isingda phajana tingdok piraga tingdoga phajana ma se madok piraga tin kang jawra aina jenga matungda akoina ising brong brong soba ising je ko aduga sumaina sigi Aprajita gi lai ahum mari se ising asabado sumaina thadabiraga magi machu olani machu olaga matungda sumaina akoina angang singda ko brain da yamna kanai haba mayamna Google sta search tawraga amtang jengbiu Aprajita gi maramda karida kanai kanade ado mayamna soidana information phangani Aprajita gi kanabase asise thajanbiu jumda si hingbada su laina hingbadi mase hingan bani jang jangna aduna Aprajita angoba dagi higongna faba heli asise akoigi online da su yon bani magi akangba oina ko ma'am ado asigi kanabase akoina diabetes da brain da angang singi brain da oina yamna kanaba oina me ko brain da yamna makse kanaba number 2 da na akoina diabetes haiba anabase masiga su yamna kanarame ko ma'am aduna asigi Aprajita gi laise ko manaya de ko ma'am Aprajita se phangde asise ina imanabigi jumda chathobada palamiko amani khagduna ina mayam da su share tawjarake video se namaga haina hega mari manga khak puraga lakjabani abako ado asigi se ai su ichanubi da pithake na ko asigi amadi khuire khuira su kanga su yai tawtabu sengna jamdok piu jamdoga matungda aina mamangda hagibado ising asa brong sobona thadaraga pungkhai mu thammaga magi color do blue oina lakani ko magi singdo aduga lebu katang champra mahi khangde lebu khangde katang gak su sumjan biraga aduga thakpiwa bako ma'am yamna akhoi angang singda ko brain da yamna kanaba aisu amuk anirakti tawhre adu asigi blue color gi se phangba yamna wai phangde heyakti ko ma'am heyakti phangde aduna asise thajanbiu mayamna su jasagi mamam yum leiraga thaba khangde mingonde poraga thaba khangde thajanbiu bayamna kanabani aisu sise horen numidang oiramda asise angang singda sumaina phajana jamdoga kholaga mangoda suraga pitha su jai ko phajana sugai biraga magi chamos ani gumba hum gumba lauraga su jai isingdo lonba tallagana isingda lolagadi mahi oina dum ising oina icham chamna thaktoina ba aisu thakna yengjagara isamako angang singdadi yaringai di toina hapta amda aniragumba ahumragumba pithakpiu leiragadi ado pakti phangdabani mase hingragadi pajam phajana hingbani ko ma'am mayamda asigi Aprajita gi kanabase mayamda khanganjabani mayamna subscribe tobiramu ma'am comment da haibirau kangdabado hajarake